Christian singsu asiba haksang poloiba hore. Laibak asigi Christian community gi miyoi kayana asiba haksang sing mai thaduna poloiba Hindu singi chanabi ase innaba horak lei makoina haksang mai thabagi ut lauduna madubu mongphamda lairol challe. Pandemic ki ani suba webta mi siba lepta hengalakpadagi mahausagumna mongphamda lairol chanbagi mafam leisilaktre. Phibam asina Christian community gi miyoi singna asiba haksang sing poloiraga ut lauduna phumnarakle. Masina space kalhande amasung COVID infection sandokhande haina Amardev Solomon kauba Christian lining chatpa miyo yamana phongdorokhi. Haukiba chayolda mahaki mayamba COVID-19 maram oiduna sikhi mahaki imungna asiba haksangdu poloikhi amasung ut lauraga lairol chankhi. Uttar Pradesh ke Varanasi ge Chauraghat laiba Christian mongphamda yamdrabada asiba haksang taruk poloiraga makoigi utsing lauraga lairol chankhrei. Varanasi Christian Cemetery Board के Secretary Father Vijay Santiraj na hai Varanasi की Christian Cemetery asigi miyo yama natraga ani si tawigumbasung COVID casing hengalakpadagi haukiba numit nifuga mga asida miyo kuntra hena laikidre. Christian community की miyo yama siba matamda yumda Lysol pangthoi amasung haksang adu lairol chandringai mamangda kuda haplaga thamduna church ta Lysol pangthoi adum oinamak haujikte section thorang oina asiba haksang sokna samnabada mi masing yamhandre. Masina sandokpa thingbada mateng oi Christian singna asiba sing poloiba masung ut lauraga lairol chanbase masina ahanbani haina Father Santiraj na phongdokhi. Koilaw lawgadaba natte awana taraba singda mateng pangbada koilaw lawbagi mathau tade haina Langthawal Kendra gi MLA Karam Siamna social media da phongdokre mahakna hai miyam gi mihut oina lairiba MLA hompu ase Manipur da thengnariba COVID ki second wave asida Thawdang amata lawdabadong nangangliba si tabada yamna wai miyamgidamak thabak tawbada media da koilaw lawbagi mathau tade. Langthawal Kendra gi oina COVID ki ahanba web lakpa matamda lupa crore amaga lakh 30 sizinakhi. Masigi manungda lupa lakh 10 mathoide local area development fund dagine lupa lakh 30 miyamgi mateng dagine. Masina Kendra sigi yumthong khudingda mateng pituna kanaba phanganki haide. RK Imona portable ventilator manga khudol tawkhrei. COVID-19 की लाइचना मरम ओइरादुना तंगाई फदबा पोलमसिंग सिजिनबा कोनदबगी अवाबा मायोकनरिबसी यंगलगा सगोलबन असेंबली कंस्टिट्युएंसी की MLA RK Imona ngasi portable ventilator manga Manipur lenga की डायरेक्टोरेट ऑफ हेल्थ सर्विसेस ता खुदोल तमख्रे. पॉजिटिव ओइबा अंगांग चादा हुम्बुद्रा दे सिम्टम उत्ते. COVID-19 की सेकेंड वेव असिना स्टेट असिदा हौजिक पिगलिबा अंगांगसिंगदा COVID पॉजिटिव ओइबगी चांग असि चादा हुम्बुद्रा एसिम्टोमेटिक अदुगा चादा कुंट्राना symptomatic oi haina siza hospital gi pediatrician Dr. Taurem Yaikhomban hairi laisat manungda bank singna interest lobiganu lamda masida hojik thengnari ba COVID-19 ge lantheng marak sida bank sing lamapu sing amade lanai oina sel sandok pamiyoi singna kagi bara amade loan gi interest na singba lobiganu haina rongmai naga student organization Manipur RNSOM ge maikaidagi mari leinaba singda appeal tawrakle. Arunachal Pradesh ta Sputnik vaccine phanghalagane health minister. Arunachal Pradesh government na state asigi private amasung government health center singda Russia na saba Sputnik vaccine phanghanaba honaragani haina state asigi health and family welfare minister Alo Libang na phongdokre. Ozagi quarter dagi potsai huran kre. COVID-19 laina laichat na maram oiraga chaitheng kaya piringai cherak asida Jiribam Higher Secondary School gi campus ta laiba oza singi quarter dagi mi leitabagi khudong chaba lawduna potsai huran khre hairi. Thogdok asigi matangda phangba pauna hai oza singi quarter gi thong thugaiduna pot huran khiba thogdok asi ngasi ayuk school asigi chokidar na thengnarakhi bane. School asida physics department ke lecturer oiriba oza amagi quarter dagi cylinder yauna potsai kaya huran khre. Oza singi quarter dagi potsai huran bagi thogdok asi mamangda su thokre. COVID na maram oiraga school sing thingwadagi oza singna Imphal da leringai marak asida potsai huran bagi thogdok asi thokhibani hairi. Government ki maikaidagi ceasefire lairoi Assam Chief Minister Ulfa Ai gi maikaidagi nakal namagi oiba ceasefire lauthokrabasu Assam government ki maikaidagi ceasefire lairoi haina Assam ki Chief Minister Himanta Biswa Sarma na laibak pokpa numitta phongdokre. Divet ki result haidokre. United Development Organization Manipur na sinduna election da sel changhanbana prajada manghali haiba topic ta pangthokiba state level debate competition aduda mutum tenison sing apokpa mutum Samrendro Sagolban lawpham lairakta laibana apunba mak masing sanida chamaga humpu phanglaga ahanba takhre.
Phusam Isak Ali apokba Phusam Nasib Ali mayang Imphal amadi MU Education Department ta first semester karibi akoizam Sunandi Devina mathang sina ani suba amadi ahum suba takhi Phusam Isak Ali na mark chamaga yangkhai mari phangkhi amadi akoizam Sunandi Devina mark chamaga nifu nithoi phangkhi Divet asida saruk yakhiba pumnamaksu United Development Organization UDO gi maikaidagi thagatpa phongdokchari price yanthokpagi thoram covid laisat ki thamliba thingba sing asi komthoklaba matungda pangthokani price yanthokpagi numit mangizauna president amadi position holder singda khangalakani hairi ambulance ki siren khongdana pakhangan khrei health director Dr. K Rajo nangasi official memorandum ama thokduna chief medical officer medical superintendent private hospital amadi private ambulance services agency singda makhoi na sizinariba ambulance sing siren sizinadana bakhangan khrei health director gi cherol aduna ambulance ki siren makholna miyamda akiba amadi pakhat papokhanba amadi hauzik curfew leibana lambi soro gari chendavana mi chendavana ambulance sing na siren khongbagi darkar oidi haina phongdokhi adum oinamak lambi block tawraba mi chinba matam khaktada siren sizinnagadavani haiba wafam thamle panba yabade haukiba matam kharasida maru oiba covid laina lakpadagi miyamna ambulance ki siren makhol asi tabada inung nungai taba pokna rakhibani amaromda Imphal West ki district magistrate na ngasi thokibo order amana district asida loudspeaker sizinabagi matam ayuki pung 9 dagi numidang waidam pung 3 phawbodagi henba yaroi amadi sizinarabasu ka hena makhol hoba yaroi haina khangan khrei covid laichat manung asida NGO CSO club organization na chingbana Manipur Control of the Use and Play of Loudspeaker Act 1976 ki provision thugaiduna mari lainaba authority dagi ayaba lawdana loudspeaker sizinabagi wafam lakpadagi athingba si thambani hairi Chahi chamaga manga amadi masigi mathakta punsiba miyoi singge DNA gi angakpa magun afaba chinjak chabaga loinana tumba chaba matam naiba hakchang sajel tauba amadi afaba wakhal khanba pumnamak ase punsi sangna nungaina hingnabagi laiwani hainari masi tasengnamak chumlaba kakninga yaudrba wafamne asigumba kanglon chumna chatpa miyoi sing punsi sange hairiba wafam sing ase mi amana masagi lichat sajatta semdok chaba ngamba ngaktane adubu masigi mathakta miyoi amage haksel amade punsi sangna laina tinna chendana hingbada jinna lawriba thodangsu amane miyoiba yauna malemsida leriba minna uba phangbadage hauraga ahingba thawai panba pumnamakpu sagatliba selgi manungda yauriba DNA hairiba sina ahingba jiba amagi masak mawong amade pangthokliba thabak thawong leple asigumba selgi manungda yauriba DNA gi akaknaba base pair sequence aduna jin hairaga khangnai hauzik lakliba wafam de chahi sangna haibade chahi chamaga mangagi mathakta hingba miyoi singide DNA da karamba akhanaba magun senbadagi makhoina punsi sangna hingba ngamlibano haibaseni nauna thijinba amada bigyanik singna chahi chamaga manga hena punsiba miyoi singide DNA da karigumba asoi angam yaurakpa matamda masa matomta semjinba ngambagi angakpa magun senba thengnare hairi makhoina punsi sangna hingba miyoi singge genome haibade apunba gene gi setpu decoding tawduna makhoina matau karamna chahi ga mari lainaba anaba kaya mayoknaba ngambagi haibadu utle maramdi ahal oirakpa chahi yamsilakpa haibase laina kaya lakpa hungna sane Italigi University of Bologna gi Department of Experimental Diagnostic and Specialty Medicine gi Associate Professor Paulo Garagnani na lutsingba thijinba kangbu amadi Switzerland gi Lausanne National Research Institute ki Patrick Descombes ki apunba kangbu amana semi super centenarian sing haibade chahi chamaga manga amadi masigi mathakta leiba miyoi aduga super centenarian sing haibade chahi chamaga taragi mathakta punsiba miyoi marfuga mathoi aduga chaurakna changchata chahi hompuga nipan suraba miyoi kunthraga taruki genetics nainakhi miyoi sing asigi blood sample lawduna genome sequencing nainabada khenaba khara uba phangkhe makhoina handak phangliba data ase hana mamangda nainakhiba chahi chamagi mathakta punsiba Italian chahumga kunthra gi maramda phangkhiba genetic data aduga manana phangkhe phangliba data sing ase punna nainaduna yengbada genetic variability asina tongan ba gene ahumgi mathauda ahongba lakpa thengnakhi hairiba thawong ase changchata chahi hompuga nipan suraba miyoi singdade uba phangkhide thijinba sida asiguma chahi chamaga manga amadi chamaga taragi mathakta leiba miyoi singda haksangi tisu kharada STKL7A gene gi mathau hengatpa thengnakhi hairiba gene ase cell amabu masa mau fana thambada mateng pangba gene ne masina DNA da amangata thokpa matamda madu matau karamna mangan khigatagi haibadu masa mathanta mathau pangthokpa ngamhalle loinana cell manungda haksang sokningai oiba reactive oxygen gi chang khal chana thambada mateng pangi hairiba thawong asina
कैंसर अमदी अतै लाइना ओइहनबा ngamde masina makoibu punsi sangna hinghanbagi maram oihhalle atopa amana miyoising asigi tissue kharada COA1 gene gi mathauda hantarakpa thengnakhi gene asina cell gi nucleus amadi energy sungpham oiriba mitochondria hairiba cell organelle ani gi marakta sumna pau phaunaba ngamhalle ahal oisilakpa matamda COA1 gene gi expression karigumbada hengalaklabade colorectal cancer oiraknabagi maram oiribane adubu chahi chamaga manga amadi chahi chamaga taragi mathakta hingba miyoising asida COA1 gene gi gene expression hengalakpa thengnade hairi aduga miyoi kanglup asida atopa ahum suba gene BLVRA hairiba sigi gene expression hengalaktuna gene asigi mathau hena pangthokpa thengnakhi VLVRA gene asibu haksangi cell singbu amangata thokhanba ngamba reactive oxygen sing manghanba ngamba gene makhal amani adubu BLVRA gene gi mathau phajana pangthokpa ngamba sisu punsi sangna hingnanabagi maram ama oiri thijinba kangbu asina makhatana miyoi bakanglup asigi gene mutation thokpagi changsu lainaduna yengba matamda makoina hinglingai matamda sahi matanga mari lainaba gene mutation thokpagi chang yamna nemme masina makoibu heart ka mari lainaba amadi atai atopa laina kayadagi ngakthokpa ngamhalli haire asumna thijiliba kangbu asina sahi chamaga manga amadi sahi chamaga taragi mathakta punsi sangna hingliba miyoising asigi masada pokpadagi yaujaraklaba gene amadi hinglingai matamda thokpa gene mutation gi thawong animak mamut tana nainaduna makoina punsi sangna hingbagi maram phongdokle